Council of Higher Secondary Education Manipur Cohsem na Louba chahi asigi class 12 examination ge art stream ge topper Keisham Hannah IAS officer ama Oiningba ge wakhallon leihouri. Keisham Hannah Thobal district ge yaripo Bishnu naha awang lekai dagi Keisham Binadarshini amasung Keisham Okendrojit atopaming nanaki machanupi ani amadi nupa amagi manungda mahakna ahalni mahak Sangakfam da Leiba Enlightened Knowledge Higher Secondary School gi Mahiroini mahakna examination asida apunba mark chaunga gi manungda chamri humfutara mapan phangduna chada marifutara manga dasmit nipan phanglaga art stream gi oina first position tarakhibani Keisham Hannah gi apokpa ke Okendrojit Thobal da Leiba Women Income Generation Center Koba NGO amagi manager oina thawpubani aduga apokpi ke Binadarshini na Yaripok High School gi ojani Keisham Hannah gi Yaripok Bishnu nahada Leiba yumda TOMTV gi Thobal paumina chatuna hakthengnana unaba amada mahakna hai examination asida position ama laurakpa yai haina khallabasu ahanba position mak laurakani haibadi khallude mai pakpa asi mahaki apokpa apopi amadi school gi oja singna tumba chaba khangdana hotna bikhiba sing aduna ngamlakhibani pandam asi phangnaba hotnabada Enlightened Knowledge Higher Secondary School gi founder P Sarachandra gi achoba thaudang yauri school asi residential school ama oibana mafam asida leiraga ahenba private tuition amata chattana examination asigidamak honarakibani ayuk pung mari makhaida hogatlaga school haudriba fauba lairik parakhi school timing matungdadi ahing nongyai fauba lairik parakhi adubo ahing thengna lairik paba asi tawbiganu haina tungda hogatlakliba mahiroi singda mahakna paujel pirakli amaromda hojik manipurda thokliba lan asi mari leinaba singna yamna thuna lotion hanbiyu lan asina mahiroi singda yamna awaba mayokna halli haiki hainasu mahakna makhatana phungdokhi nakal amaromda mahaki apokpa Keisham Okendrojit nahai mahaki apokpana mahaki damak mangjakhiba manglan ama mangphawna hanba ngamkhidaba adu ngasidi mahaki machanupina mangphawna halle masidagi henna penba ama amuk leitre haiki panba yabadi Keisham Hannah class 10 fawba yaripokta leiba Sacred Heart English School da tamlakhi mahak bosem na Louba class 10 gi examination dasu chada marifutara dasmit manga phangkhibani adum oinama position lobadi ngamhodabani Inkhalaiwa auji agi junior jingda moida si hayeng leidi haina thindhabagi thabak se tawbijab janga sidagi hek hauna dum like panaba hai la yam pai je yumda ju thadre school dagi akoi school gi residential tawbaduna aduda dum pai ayukta pung manga mari makhai dai dai hogallaga breakfast ka tawraga dum chak to tipo pai adi matungda amu sar koi school da class tawdradi adum adugi isagi study hour pije aduda dum pa pa ya chaga aduga class tawmandana like pa da phangga nungdang pung baro ama bokade dum pai du baro mo bo parju adum la liba junior jingdadi thengna bhabagi chana biji tawbina hai ayukta paamna di best tai aina sum yengjarappada ayukta paamne hena memory je hena leibagum adugi Shana Spana Pasca Takpaji, see Amarum, the Yan Tazel, some Maji 80 plus Puti Lakane de Kaluba, Aduga, see Yona Spana, Pasta can have the Tan Tazel, Aduma Lak, Yam Chin Nungai, Adumaki school user, Mana, Kerlo Viva, Masinde, the same as school to Harrison. Aduga, Lady the Vai, Papa Zunaju. Ayun da hope toromba wala man ya tubo ina hangbang ng buong tulad ay sarap pa ngayon kasi masira yan ngayon.